More ki thogdokta laikhidraba SDPO Anand case ka mari leinana masida senaba Myanmar macha yaona meeoi mapan phagatpa ngamkhre haina Chief Minister na phongdokre KSC NI de senakre laikhidraba SDPO chingtham Anand gi macha da SDPO gi post pinanaba cabinet ta puthoktuna khananaba honagi haiki ngasi jatha ki ba assembly mi from the MPCC ki president ke Megachandana pukhala ki bab calling attention ki pakum piraduna wafam asi Chief Minister na phongdokhibani Birena makha taraduna SDPO Anand laikhidabada state police force khaktagi nattana Manipur gi achauba mangjaba mani center gi lengangna irang asida security force in putok pusin tawnana ba helicopter khudak tapirakhi Assam Rifles ki camp da helicopter tabada khara khudong cha da ba leibana More police station ki manakta helipad semna ba khotna ringaida nomai kapsilakpada mahak laikhidamani haikhe Thaudok aduga mari leinana thiba humba chathabada meeoi mapan phagatpa ngamkhre phagalaba sing adugi manungda Philip Khongsaina man accused ni haiba khangba ngamkhre aduga hemkholan matega loinana Myanmar macha su yauramba maramna foreign country ki khut yawi haiba khangba ngamkhibani chahi asigi January 19 ka mathoi da KSC NI da senakhi February 9 dagi NI na thigatpa hokibani haikhe SDPO Anand malagi da basi ekoi state Police tanatana Manipur pumagi mangjabani haina sui koi mayam na dum logi bani sa am nungai tabat hogdoni kapi bunong mai chenari ba kulai ba mayam punamuk tu lot pam ta ya ponte aduna koi na sigi case sigi gravity and the importance aduga koi gi sentiment of the peoples madu yenga kana koi na masi foreign agency yobuni na foreign agency means Burmese masa masu yoromani na adu mathakra border la leibani na sa masi gi pose koi penetrate tawbada asuma puthokpada war gadra haina tawbada gi koi NIA da koi January gi taikun thama thoi khutak da koi NIA da sar case sinakre aduga NIA na su re-register amuk tawkre case ngasi thawai thari ba moina thengnari ba moina tawri me amse laibak ki damuk dani nation gi damuk dani state gi damuk dani aduga praja mayam ai khoi mayam gi damuk dani sa aduna koi yam serious one logjai angang du magi lairiba huchi educational qualification kari du yenga kan dai koina madu gi da ahan bagi oina madu adjust tau ki bani adu ba koi cabinet collection koi mayam koi gi khanar kan da magi qualification du parkha nu da du loira kan da magi upgrade tawnuna ba haibu du made koi ju khanar ga laibani adu koi rules na kari na kramai tau ge niyom na yabra kai dau sig tor kan da koi positively khanari ba du gi mong du dai koi mating pang na ba khona jage haidana da maina tham jage